Nambul Turel Usida Mukhanjille Manipur ge Swast Bharat Mission kadai de satkhre Kumja 2014 gi October anida pangthokhiba leibak asigi Rashtrapita Mahatma Gandhi ge chamaga yankhai suba mapo kumon gi thoramda India pumba luna na lainabagi pandamda Prime Minister Narendra Modi na Swast Bharat Abhiyan hawdokhibadagi Manipur dasu numit adudagi hauna government amadi lenga ki loisang kayada Swast Bharat Abhiyan gi manungchanna luna na lainaba Thorum kaya ngasi fawu leptana pangthokuna laklabasu kumgi nongju tha lakpada Nambul Turel gi oiraliba phibam asidi Government of India na laibak asigi khwaidagi motpa turel sing khangatpada yauduna turel asigi masak fajahana bagi damak lupa khawjau thadaduna hawjik phawbada honaragliba pumnamakki hona zaman uttagi haibaga pangkak oirei nongju tha oibagi haunaba turel asigi imai chongkhalakpadagi masigi chelda tawtharagliba namthiraba phatta hawdi amadi sisinaba loikraba ahangba plastic bottle chana thaknaba polam singgi RM khak mayam asina state asida Swast Bharat Abhiyan gi thorang thoksil amadi luna na thamnabagi pambai singda miyam gi wakhalon karamba phibamda leiribagi haibadu taseng na uthorak lei ningsingba yabadi haukiba chahi kharagi mamangda chaurangna India gi tongan ba city samnga romda Swast Bharat Mission SBM gi manungchanna chathagiba survey of the cleanliness drive ta Manipur state taramanga super rank ta leire haina yamna harau nungai ba phongdoknakhi Madugi matung kumja 2017 da amukhana chathagiba survey of the cleanliness drive ta chamaga kunithoi super rank ta amukhan tharakhi subnagi north east ki waiba town chamaga humpumari da chathagiba cleanliness drive ta ahum suba position da leire haiba pau phongnakhi adubu Manipur da Swast Bharat Abhiyan gi asengba masakte kumgi nong lakpada turel da tawtharakliba phatta hawdi sing amade sijinaba loiduna hundoklamba plastic bottle sing asina adumak mayek sengna takle haiba yai pumnamak asigi tekcha kanana pugodoribano haibasisu achoba wahang amane sijinaba loikraba matungda mafam chadana hundoklamba hugi masak oiraba plastic housing amade plastic bottle sing asina miyoiba khunaida narolda tapna piragliba saitheng sing asi aikhoi punna khangminabagi tangai fadaba leire ngasi Nambul Turelda tawtharagliba fatta hawdi sing plastic khaw amade ahangba plastic bottle sing asi atai Manipur gi tongan ba turel sing dasu loktak pat imagi irol nungda telunaba lepa leitana ahing numidang khaktana senthare asigumba thawong sing asina malemgi amata ngairaba loktak pat mangtharangna bagi achoba maram ama oibada natana lamdam asida leriba mipum khudingmakta achoba saitheng kaya lepa leitana piba haukhre haibasi laibak miyamna khangbi bagi matam adu hen khidawre haibada haimanba thokloi table da khilliba bottle da yauriba ising aduna adumak punsi lenba kayam kuina yagadori haibagi matang dasu kupna khanthaminabagi matam oirei asigumba hu chelaba posak sing asina maram oiduna Manipur da mamangai da phanglambanga makhal kaya mangkhre tilkang kaya tapna mangsilagli loina na miyoi bada tongan ba ki bagi masak oiraba laina kaya amasu nahalakpagi achoba maram ama oirei state asida turelbu kanba pamjaba miyoi singna semjaba lup kaya ama leirabasu Makhoida miyamgi mateng phangdaba maramnasu turel kanbagi paikhatpa yaba thabak kaya paikhatpa ngamdana leide matam amada turel amadi patta tangjaduna hinglamba miyoi kayasu turel gi amadi patke ising hu chelakpa maramna atopa sinpham kaya da hongdokhibasu yaunadaba natte ngasi loktak patta nga faduna hingliba ngami singda asigumba honglakliba phibam sing asina achoba saitheng kaya pire maram aduna lamdam asida leriba mipum khudingmakna fatta haude plastic khaw amadi sizinaba loiraba hangba bottle sing mafam chana thambagi hainabi thamba mathau tarakle laingak asu amadi mari leinaba department asu matamga chunaba yamna scientific oiba garbage management gi thabak thoram sing paikhatpa mathau tare imphal akoibadagi nongmada thoragliba garbage stone kaya asi mafam chana sizinabagi tangai fadaba leide state asidagi nongmada solid waste sizinaraga langthorakpa amot akai gi polam singgi masing asi chawrangna ton chamaga humudra nipan lom thoe masigi manungda sumnagi imphal area khaktada ton chamarom henna nongmada fatta hawdi sing puthoe asigumba masing yamna thoragliba fatta hawdi sing plastic khaw amade ahangba plastic bottle sing ase mafam chana thamdana adumak makhatana turel mapan singda langthoktuna thamlabadi amade imphal manungdagi fatta hawdi sing khomgalaglaba matungda turel mapan singda paisinduna thamlabadi Swast Bharat Abhiyan lising lak pangthoklabasu madugi chapchaba kanaba phangba ngamloi high court ki interim order na minister Lukhoi gi mathakta chargesheet file tawdanaba Khanghankhre Oinam Lukhoina MLA oidringaida police na mahaki mathakta register tawduna laukhatpa criminal case tha marigi mamangda court na government respondent singda affidavit file tawnaba Khanghankhrebasu tawraktre amukasu matam pikhre hawjik Manipur lenga ki agriculture veterinary
and Animal Husbandry amasung Tourism gi thoram puba Minister oiriba Oinam Lukhoi chahi yangkhai mathoi apokpa Oinam Dhananjoy Yumnam Huidrom Thiam Laisangkhong Khunjai Laikai Wangoi da leibana Kumja 2012 ta pangthokiba Manipur Legislative Assembly gi mikhalda All India Trinamool Congress ki MLA oina karaktringai gi mamangda Kumja 2009 gi August thada Police na UJ Kadar ani amasung mahak yauna punna accused manga gi mathakta register tawduna lakhutkiba nongmai amadi bomb sing recover tawkiba criminal case amagi mayokta haujikna minister oidaba O Lukhoi masamakna High Court of Manipur da criminal case asibu challenge tarokpadagi court na pikiba interim order amada minister asigi mathakta case adugi chargesheet file tawdana ba direction pikre court na pikiba interim order aduda minister O Lukhoi na file tawrukliba criminal petition aduga mari leinana mahaki criminal petition asigi respondent sing oidiba Manipur government ki chief secretary home yauna director general of police DGP Manipur Imphal West district police ki SP amasung mayang Imphal police station ki officer in charge OC da minister na file tarukliba criminal petition asigi mayokta counter affidavit sing file tarukna ba matampi ki ba tha mari suruklaba phawda counter affidavit sing file taruktabadagi amukha na tha anirom ge matampi khre haujikna minister oidaba mahakpu August 2009 da mayang Imphal police station gi manung chanba uchiwa lamkhai gi mafam amada UZ cadre amaga konana Maruti Gypsy angauba machu registration number MN01 W4594 da pulap tongminaraga lakhibada phagatkibane Maruti Gypsy aduda makhoi Sekmaijing lomdagi mayang Imphal tamna haigalakibane thokdok adugi matangda mayang Imphal police station na case FIR number 55 close 8 2009 register tawduna lakhutkibane case adu Indian Penal Code ki section 212/121/121 A by 34 20 Unlawful Activities Prevention and Amendment Act 25 Clause 1 C Arms Act amasung 5 Explosive Substances Act ki makhada register tawkhibane case aduga mari lainana police na phagatkiba apunba miyoi mari gi manungda UG cadre ani amasung nongmaikhong mayai lekai dagi miyoi ama amasung mahaki loina bisu yaukhibane aduga case aduga mari lainana police na sathagiba investigation gi manung channa AK56 rifle ani magazine taruk kapa yariba maru kunthra gani thoi lethot gun ama lethot bomb taraga mari amasung Chinese hand grenade ahum recover tawkhibane loinana nongmaikhong mayai lekai dagi fagatkiba matai manaw ani dugi machindagina self loading rifle SLR gi kapa yariba maru chatruka marifu AK rifles ki maru chahum ga nifu lethot bomb kun manga Chinese hand grenade ama ICOM handset ama charger ga konaba pipe bomb ani circuit wire bundle taru nitrate salt gram chamagi packet manga cadmium battery ama electric denominator mapan 27 denominator ama amasung explosive material kilogram ani fagat khibane aduga O Lukhoi ga hakthengna Maruti Gypsy aduga konana punna phamina khiba UG cadre ni haiba miyoi aduge machindagina AK56 rifle turret magazine ama amasung carbine stand gun ama magazine amaga konana recover tawkhibane police ki maikai dagi lakhutkiba criminal case asigi matungina Supreme Court of India na petitioner Aswini Kumar Upadaya amasung mahaki kangbuna Union of India and another gi mathakta file tarukhiba writ petition civil number 699 of 2016 ge YL chatharaga pirakhiba direction gi matungina laibak asigi sitting amasung former MLA MP singi mathakta lakhutpa case singi YL chathanaba akhanaba court sing linkhanaba hairakibane Apex Court ki direction asigi matungina High Court of Manipur na Public Interest Litigation PIL number 38 of 2020 oina register tawduna lakhutpa case ki YL gi matungina Manipur gi oina su criminal case singda chenaba sitting amasung former MLA MP singi mathakta laiba case singi YL chathanaba Special Court MP MLA number 1 Manipur Session Court level amasung Special Court MP MLA number 2 Manipur Magistrate level gi akhanaba court ani linkhatuna October 18 2020 dagi mathau tawba horakhibane state asigi oina criminal case singda chenaba sitting amasung former MP MLA singi mathakta laiba case sing hairiba special court ani sina YL chathaba horakhibane sairak sida mayang Imphal police station na haujikna minister oiraba oinam Lukhoi gi mathakta register tawduna lokhutkiba criminal case asigi mayokta High Court of Manipur da minister masabangna petitioner oiduna High Court of Manipur da criminal petition number 19 of 2021 file tawrakhibane mahaki petition asina respondent sing oina consilibana State of Manipur gi maikaida Chief Secretary Home Director General of Police DGP Manipur Imphal West District Police ki SP amasung mayang Imphal Police Station gi officer in charge OC ni Minister masamang na petitioner oiduna file tawrakhiba criminal petition asina High Court of Manipur da haijaraklibana
अतोप मियोई मरी याउना महाकी मथक्ता मयांग इम्फाल पुलिस स्टेशन रजिस्टर तौदुना लौखलगलिबा केस असिगी एक्यूज सिंगी मनुंगदा महाक मसामक एक्यूज नंबर 2 दा यावी मरम असिना हाइरिबा पुलिस स्टेशन असिना महाकी मथक्ता अगस्त 2009 दा रजिस्टर तौदुना लौखलगलिबा केस एफआईआर नंबर 55 क्लोज 8 ऑफ 2009 असी क्वास तौदुना चनहनबिगनु नत्रगना पुलिसना केस असी लौखलगपगी मरी लेनबा चथरकदबा प्रोसीडिंग सिंग अदुबुसु चनहनबिगनुसु हाइजरखिबने मिनिस्टर मसामगना पिटिशनर ओइरिबा क्रिमिनल पिटिशन असी मार्च 22 2021 दा हाई कोर्ट ऑफ मणिपुर दा फाइल तौरखिबने कोर्ट की माइकैदगिसु महाकी पिटिशन असी लौखतुना मार्च 23 2021 दा खनखे नुमित अदुदा कोर्ट असिगे जस्टिस एम बे मुरालीधरनना मैटर असी लौखलकपदा पिटिशनर की माइकैदा लेपखिबा काउंसिल असेम मोहेंद्रो अमसुंग रेस्पोंडेंट सिंगी माइकैदा लेपखिबा पब्लिक प्रोसिक्यूटर वाई असांगी माइकैदगी सबमिट तौरखिबा वाफम सिंग कोर्ट न ताखि लोयना स्टेट ऑफ मणिपुर की महुत सिलिबा चीफ सेक्रेटरी याउना डीजीपी एसपी अमसुंग ओसी की माइकैदा लेपखिबा पब्लिक प्रोसिक्यूटर की माइकैदगी मिनिस्टर मसाना पिटिशनर ओइदुना फाइल तौरखलिबा क्रिमिनल पिटिशन असिगी मायोक्ता काउंटर फाइल तौनबगी मतम पिबिनबा कोर्ट प्रेयर तौखि लोइनना पिटिशनर की माइकैदा लेपखिबा काउंसिल नसु कोर्ट हाइरिबा पुलिस केस अदु कुमजा 2009 दा रजिस्टर तौदुना लौखुटखिबने अदुबु केस अदुगी मतंगदा हौजिक फावबदा इन्वेस्टिगेशन चथद्रे अमसुंग केस अदुगी चार्जशीट फाइल तौरक्तरे हाइबा वाफम कया कोर्ट थमखे कोर्टना पार्टी अनिमकी महुत सिंदुना लेपखिबा काउंसिल सिंगी वाफम तारबा मतुंगदा केस अदुगी रेस्पोंडेंट सिंगी माइकैदगी फाइल तौरफम थोकपा काउंटर एफिडेविट सिंग अप्रैल 13 2021 फावबगी मनुंगदा फाइल तौरकदबनी हाइबगी ऑर्डर पीखे लोइनना मार्च 23 2021 दा जस्टिस एम बे मुरालीधरन पीखिबा इंटरिम ऑर्डर अमदा क्रिमिनल पिटिशन केस असिगी रेस्पोंडेंट सिंग ओइरिबा पुलिस की माइकैदगी केस असिगी पिटिशनर की मथक्ता करिगुंबा मांगजौनना फाइल तौखिद्रबदे पिटिशनर असिगी मथक्ता चार्जशीट फाइल तौबा यारोय हाइबगी इंटरिम ऑर्डर अमा पीखे मरम असिना ngasi फावबदा मयांग इम्फाल पुलिस स्टेशन ना कुमजा 2009 की अगस्त क्रिमिनल केस असी रजिस्टर तौदुना लौखुटख्रबसु मसिगी चार्जशीट हौजिक फावबा फाइल तौरक्तरि हाइरे अदुम ओइनमक हाई कोर्ट ना लौखुटख्रबा केस असिगी परिंग नाइना चथरगलिबा वायलगी मखा तारकबदा ngasi su Lukhoi masamangna पिटिशनर ओइदुना फाइल तौरक्लिबा क्रिमिनल पिटिशन असिगी मखा ताबा वायलगी दमक हाई कोर्ट ऑफ मणिपुर के जस्टिस अहनथेम बिमोल के बेंच के क्लोज लिस्ट के आइटम नंबर 44 दा लिस्ट तौखे कोर्ट न मैटर असी लौखलकपदा हाई कोर्ट की माइकैदगी पिटिशनर न फाइल तौरक्लिबा क्रिमिनल पिटिशन असिगी मायोक्ता स्टेट ऑफ मणिपुर की माइकैदा याउरिबा चीफ सेक्रेटरी होम अमसुंग डीजीपी याउना पुलिस ऑफिशियल सिंग असिगी माइकैदगी क्रिमिनल पिटिशन असिगा मरी लेनना काउंटर एफिडेविट सिंग पिखलकनबा अकक्नबा मतम पीदुना खंगनग्रबसु ngasi फावबा पिखलमदबदगे ngasi कोर्टना अमुखना काउंटर एफिडेविट सिंग पिखलकनबा डायरेक्शन पीखे लोइनना अक्टोबर 19 2021 फावगी मनुंगदा क्रिमिनल पिटिशन असिगी अपुनबा रेस्पोंडेंट मरी की माइकैदगे मखोय मखोय की काउंटर एफिडेविट सिंग पिखलकनबा मतम कोर्टना अमुखना पीखे पनबा याबदी सुप्रीम कोर्ट ऑफ इंडिया ना लैबाक असिगी सिटिंग अमसुंग फॉर्मर एमएलए एमपी सिंगी मथक्ता लैबा क्रिमिनल केस सिंगी इन्वेस्टिगेशन अमसुंग वायल की थबक अथुबा मतमदा चथनबा पिरखिबा इंस्ट्रक्शन की मतुंगिना हाई कोर्ट ऑफ मणिपुर ना रजिस्टर तौदुना लौखुटखिबा पीआईएल नंबर 38 ऑफ 2020 की वायल चथरकपदा ओ लुखोई की मतंग असिगिसु खनखिबदा पुलिस की माइकैदगी कुमजा 2009 दा रजिस्टर तौदुना लौखुटखिबा केस अदुगी एग्जिबिट सिंग फोरेंसिक एक्सपर्ट के ओपिनियन लौनबगीदमक पांगई की फोरेंसिक साइंस लैबोरेटरी FSL दा थाखिबदगी मदुगी रिजल्ट एक्सपर्ट ओपिनियन फंगद्री हाइना फोंदोरकपदगी हाई कोर्ट ना लौखुटपा पीआईएल अदुदसु रेस्पोंडेंट ओइरिबा FSL पांगई की डायरेक्टर दगिसु मैटर अदुगी मतंगदा हाई कोर्ट ना मरी लेनबा रिपोर्ट स्टेटस कौखटखिबा लैख्रबने अरोइबदा ताबिरिबा पुमनमकपु थागतचरी।